ngara nungdan phongkiba pandanggi pause dagi maru oiba pau khara khangatsaraga miyamda khudo tamjige Manipurdagi Assam Rifles lauthokinaba kokomina President amadi PM da memorandum pisingkadaure Manipurda tholiba sahi ama helaba irang asi loisinaba lamdam sidagi Assam Rifles lauthokinaba demand yauna kokomina leba asigi President amasung Prime Minister da memorandum pisilagani hairi lamfenda laiba kokomi gi office da pangthoba paugi mifam amada Somoirondro na hai Kuki narco terrorising na chathariba lana sida Assam Rifles na mating pangi haba si miyamna khangnaraba phawbada tholiba lana sigi phibam di ahongba leitri maram aduna miyamna lana si kupna ningnaba mathau tare hana kokomi gi coordinator thoksom Somoirondro na phongdokhre awang nupo state ki matangda kupna khanglaba CRPF ki hanagi ADGP ke misra na Manipur da matam sanga let alaba parliamentary force amana kuki singa loina bana maram oiraga Forcing adu lauthok tripa phawba lana asigi operation purapa ngamloi hana phongdokhiba laikhrabani haiba parliamentary force asi Assam Rifles natana atopa leite PK mission na thamki wafam adu azumba oibana India leingak ta taksinba mathau tare hana mahana phongdokhi mahana makha taraduna hai Manipur gi speaker TI Satyabrata Minister TS Bishwajit Minister Kemchan amadi Minister Govind Das amadi Ais Dingko na chingba minister singna Assam Rifles lauthoknaba honagani hana sa phongdokpa laikhrabani machiduna tana Assam Rifles singa si narco business da jenarambagi phagakhibagi paukhaya amasu laikhre hairi union budget Manipur gi oina ningba kainingai nei ERDO parliament ki hauji chathariba mifamachida union finance minister Nirmala Sitaram putokiba union budget ani kunga mari kunga manga asi manung iho hoba aduga Manipur gi oina khwaidagi ningba kainingai oiba budget ne hana economy and Resource Department Organization ERDO Manipur gi maikaidagi bendaba phongdorakle Manipur Press Club tanga si pangthokiba paugi mifam amada lubasi ke secretary na hapam sadana phongdokibada handa puthokliba budget asi Manipur oina kanadaba budget amani state asi gi hauji oiriba tangdulai tadaba phibam Manipur gi market puthokpagi sang amade act is policy gi gateway ni haribe state asi gi oina yengluba matamda manung iho hoba budget amani India lenga na Manipur asi masagi state ama oina lawde panglei de leijasanu haibadu mayek sengna takle mahakna makha taraduna asiguma phibam masi state lenga ama oina center da mathau taba funding sing piakna bagi se sang thagapa watpagira natraga MP oiba singna center lenga ka coordinator toba watpagira haibaji khananingai oi state asigi haujik lariba phibam asida adumuk lairabadi lakadaba sei singda Yellow Furup Sing Sound Awaba Piba Mayokna Ragani, Ested Asida Sento Lambi Hengatnaba, Lalo 80 Hengatnaba Hotnabagi Matakta, Maripulenga Sumasai Oiba Pire Amalauduna, Economy Henganabagi Dama Eheba Miyang Sang Matautari Hanasu, Mahana Makata na Phongdoki. Si Minister Manapang Lay, Leingak Leirabasu Pangthoktaba, miyam khangba ware. Si Minister Manapang Lay, Leingak Leirabasu Pangthoktaba, miyam khangba ware. Assam Rifles ki mahuta lan loisinba ngamgadaba force ama athubada mahut chilu haina Phungsubam Laikai Women's Welfare Association gi Secretary Thoibi Laimana phongdarakli poidai leimaro maira apunba lufki masa amasu oiriba association asina te khongba maning laikai de leiba NBCA craft ngasi pangthokiba paugi mifam amada Thoibi Laimana phongdokibada Manipur gi Chief Minister Asimana Panglei lengak pala basu pangthokpham thokpa thaba pangthoktabana miyam khangba ware Yumlo naba Myanmar dagi sangsi lagliba kuki terroristing da Assam Rifles na tongchinjuna ching amadi tamda micham khai nabagi thong sing chathat agriba si akamamong da yaningde iselenga na Manipur dagi Assam Rifles athubada lauthokhi gadabani lana si loisimba ngangbada force ama AR gi mau sinduna Manipur da tangdulai taba hanjilakna balengang na hotna gadabani haiki Minister Bishwajit taksingkhre tha sigi taraga mari dagi hauraga Manipur gi tabaki Si Minister Yang na MLA ni Food Environment ki agenda ani yauba memorandum pisimbagi saru ama oina environment activist Manikanta Mutum na nga si Forest Minister Thongam Bishwajit ta sa memorandum pisingkre memorandum pisimba lakpa adubo Minister Thongam Bishwajit na taram na opagalo niya Manikanta Mutum na sang sileba kongza nga sida mapumpa na lengang ang sagot pagalo niya na mahakimakidagi su usara sing thana mamasigi awat pa lahenda na baho na gani habagit hazaba piki Makha tarak point na kangla pau dagi maru oiba pau khara khangasiraga miyamda khudo tamjage oja singda puba thangba ngamloidaba demand tawbiganu haina wakam mifam toukhre oja singda puba thangba ngamloidaba demand tawbiganu haina ZEO Zone 1
Imphal Westna Sinduna Naurem Tong Bazaar Community Hallda Oza Kayana Saru Yadna Waka Mifam Toukhre Waka Mifam Aduda Imphal West ki Mafam Kayada Leiba Oza Kayana Saru Yaki Waka Mifam Aduda Education Free Zone Ohenbio Oza Singna Puba Thamba Ngamloidaba Demand Tawbiganu Lebaki Luraba Matamsida Oza Singsu Asabu Tawdang Lawduna Lakli Haina Thaba Predkat Kayasu Sijinaki Waka Mifam Aduda Saru Yakiba Oza Amana Phongdokibada Mamang Saigi Me Ahumdagi Thokliba Irang Asida Oza Singna Angamba Mating Pangduna Lakli Hauji Oza Kayada Puba Thamba Ngamloidaba Demand Tawba Phone SMS Thadna Aki Akhang Piba Chi Tawbiganu Fibam Sida Oza Singi Oiba Apunba Mifam Ama Tha Asigi Taragamapanda Pangthoklaga Paksana Suti Launaba Waripnaki Oza Kayana Paksana School Kadrabadi Moiro Singda Thengnagadaba Khudongchadaba Sing Adugi Yenglaga Ngasigi Waka Mifam Asi Hana Pangthokpani Oza Kayana Thengnariba Awaba Asi Leingangna Miyang Sangbiu Haiki Duty Chatlamdabadigi Police Personnel Ama Suspend toukhre Imphal East Commando gi CDO Unit Leiba Commando Personnel Ama Sayasigi May Kunganitoida CDO More Posta Duty Taraba Sumore Satlu Yadabadigi Disciplinary Act Makada Suspend toukhre Hari Suspend toukraba Personnel Adude Ahan Them Subas Kawi Hiramasiga Mari Laina Imphal East ki SPK Mega Sandrana Order Ama toukhre Mangna suspended Laringa Mahaki Post Adudagi and Dr. Nabazu Kangalakti Aroi Bada Pandangi Editorial Powdam Yam Tamzarange Takai Amagi Matam Laitokano Law of Rule Quadigi Hedna Chanadava Injagi States Tingamade Union Territory Singi Manung that Manipursa Ama Orangani Kali Instead Asigi Mia Machine Lengang the Tainaraga Labda Machigi Afapataki Mam that Nainaba Kamusu Yaw the Banate Aduga Lenga the Tainadaba Yadaba Matangsu Yaw the Banate Habatai Instead Asigi Lenga Ama Lady Lengak Lay Habagi Wan Togla Hendaba Tarabadi Lamdam Aduda Law of Rule Mapumpana Chatnahan Batai Maduna Trabadi Lengak Labagi Wan Toglader Habasi Ngasigi Manipur Lenga Nakanapam to Ihana Kali Instead Asigi Ching Amadi Tamda Kanglu Furup Kuntraga Manga Mukna Kundaduna Lady Asiguma Kanglu Furu Kuntraga Mangaram Asina Puna Lamina Riba Lamdamasida Karamba Kanglu Furup Singna Karahena Lengak Nachana Riba Law and Order Tugaraga Maning Tamna Tawning Mada Tawbagi Tawng Chataba Hembagi Habadusu Manipurda Kuna Minariba Puru Kanglu Kudimagna Ikangda Kangnarabani Habayai Asigumlaba Lamdam Ama Oiriba Manipur Asida How Kubase Lenga Kayana Lenga Ama Lady Habasi Mapumpana Kangan Bada Yawfataba Natraga Yawbak Ngampataba Kara Yawduna Laki Baduna Maram Oraga Ngasisu Estate Asigi Singilam Singda Law of Rules Ana Bada Mapum Ipapadabagi Maungda Makatana Adumak Labagum Tauri Habayai Adubu Taragani Suba Injagi Lok Sabha Mikhalgi Matamda Instead Asigi Singilamda Haukiba Mikhal Singdagi Hadaki Mikhal Adudana Miyam na Apama Minepta Sogapada Maning Tamna Pangtopangam Kibagi Mamikari Takibagum Tawi Haneset Asigi Miyam na Kangna Kibagum Tawi Habayai Amaram da Hadaki Taragani Suba Lok Sabha Mikhal na Nakal Amaram da Tamkraga Manipurgi Nation Highway Ani Habadi Nation Highway number 2 Amadi 37 Asuda Matam Kyagi Mamandagi Logi Wang Bada Singkai Tungai Tauba Amadi Namdana Sel Munbaga Lunya Mihami Punchatakiba Kayam Yaukiba Madugi Makacha Tarapoina Ngashisu Lambi Ani Asida Logi Wang Bada Kanglon Kana Singkai Tungkai Satabadagi Lambi Ani Asida Chatliba Gari Sing Maru Oina Porpuba Gari Sing Amadi Tau Tenki Gari Sing Dagi Kahenna Maram Sadana Namdana Sel Lobagi Pau Tana Kiba Sing Lakrabani Nakal Amaram Dana Sahi Amagata Ani Helakadoraba Manipurgi Lana Shida Quadagi Henna Law of Rule to Gairaga Mihami Punchatariba, Cookie Terrorissing Action Esel and Apokari Sulaitana, Kanba Mambagi Tong Tataraga Mari Henna Chatarapa Simag, Manipu the Lengaki Logi Wang Bada Quadigi Henna Tabaktoba, Heli Habasilam the Machiki Miam na Kangnarabasu, Estelengang Laxinaba Hotna Bada Center Lengang Nating Libera, Natraga Apan Bapidi Bra Habagis Mamnaba, Manipur Miam the Ngasi Paba Laiba Sinamaram Oiraga. Takai Amagi Manungda Manipur Dagi Assam Rifles Latoki Gadabani Haina, Koiraban Katia Fambishing the Lenga Taksilakpa Organically, Nasigi India Lenga Amadi Manipur Lengang Law of Rule to Garaga, Atamana Maite Sing that Landariba Purukanu Sing, Asida Indiagi Amadi said Asigi Lengangna, Law of Rule Ngang the Batabak Tarokta Duna Makata na Cookie Sing na, Arambata Wasing Laxin the Bagalonina, Assam Rifles na Kalun Kaya Nakal Namada na Poina na Tong Simbasibo, Makata na Tadok to na Tamlabade. Matam sang na lamdamashigi miyam na omduna layriba may DSA, may honga salakadra singnay, maram aduna kaitil pambising na tariba matam, takay amagi matam asina lenga asina, tabo oy na pangthokpa sumgada bamali.
Maram kayasing asi laibana maramna thakhai amagi matam laina lauba chumgadaba mande.